Question number 1. Pithrivi asida khwaidagi hena chawba sa makhal haibasi blue whale asini. Blue whale asi 100 feet mayada sangi amadi 200 tons mayada lumi. Mahaki herd asi car amaga chawba manai hai. Blue whale asi fish ki kanglupta chingde mammal ki kanglupta chingni maramadi mahak marum oina kokte maram asinani. Ising thaklaba matungda siba sa asi kangaroo red haiba sa asini masigi sa makal asi southwestern part of North America haiba mafam asida fangi. Makok yaudana hapta ama hingba ngamba insect asi cockroach asini. Mathangi question da Pithrivi asida khwaidai pikpa uchek makal ama hairagadi hummingbird asini. Aduga Pithrivi asida khwaidagi chawba uchek ama hairagadi ostrich asini. Ostrich lava amana wangba asi 2.1 meter to 2.8 meter hena wangi amadi maki weight si 120 kg gi mayada lumena suari. Pithrivi asida mamit ahum panba animal hairagadi tautara haiba lizard asini. Maha reptile mali amadi maha New Zealand da phangba sa makal amani. Mathangi question da octopus asi maha ki herd asi ahum pali amadi maha ki brain asi mapan pali na suari. Mamit wisalabasu ubang ang basa si Camel haiba sa asini mahak ising yaudrabasu hapta ama tutna hingbang ami. Kiwi haiba bird asi New Zealand gi national bird ni amadi mahaki masa yaude mahaki wings yaude. Mathangi question da Pithrivi asida sangom sa tokpa amadi yirum su kokpa mammal sama hairagadi duckbill platypus haiba mammal asini masi Australia da fangi. Tung halaga chatpa ngamdaba animal hairagadi kangaroo asini. Kangaroo asi national animal ni Australia gi. Mathangi question da Australia haiba country asina ihan hana plastic currency asi sanaki amasung 1988 ta puthokibani. Newspaper asi cloth sabidi fida print tawduna papagi chanabi asi Spain da chanai. Saudi Arabia haiba laiba asida minor crime tawba miyoi asi sibagi therapy asi Saudi Arabia asida chanai. Masigi lo asibu Saudi Arabia gi King Salman haribani tawasina semlambani. Pithrivi asida laiba country sing asida pinsi sang hingba ngamba si Japan asini. Japanese nupa asing asi tahi 84 years hena hingba ngami amadi nupi sing na 87 years hena hingba ngami. Pithrivi asida khwaidagi strongest currency hairagadi Kuwaiti dinar hariba currency asini. Kuwaiti dinar amaga 247 Indian rupees amaga manai hairi. World asida khwaidagi sangba national anthem hairagadi Greece ki anthem asini. Mahaki duration asi 5 minutes tagi suhena sangi 158 stanzas ni. Amadi Japan gi national anthem asina khwaidagi teli country sing asidagi. Mathangi question da traffic signal leitaba laiba maharagadi Bhutan asini. Bhutan asi traffic signal leite. Nupina gari thauba asi karamba country da chanadabage hairagadi Saudi Arabia asida nupina gari thauba asi chanade. Aibadi nupina gari thauba asi moida allow tawde. Country amada capital leitaba laiba ama haibasi Nauru haiba country asini maramdi Pacific Ocean gi manung chan laiba tiny island amani mahaki official capital city leite. Mathangi question da yum ama bulerabadi thong haibasi plan matabani. Adubu Ahmednagar haiba lam asigi manung chan laiba Shani Shingnapur haiba small village asida laiba yum asi thong pande hai. Karamba continent buliba mati yaudana country ama oibage hairagadi Australia. Australia asi laiba topa mati yaude haibadi country topa mati yaude. Australia asi country asi katani. Mathangi question da country amada capital ahum laiba haibasi South Africa katani madudi. Number 1 Cape Town, 2 Pretoria, number 3 da Bloemfontein haiba capital sing asini. Karamba country bu blue jeans asi totally ban tawbage hairagadi North Korea asini. Maramdi blue jeans asi American gi imperialism ni haina symbolist tawi. United States amadi North Korea ni sige marakta conflict yama lay maram asina blue jeans asi totally ban tawribani. Ngasigi oina di video asina matang asi daloijare. Ingbiriba ichil inaw sing na nungay birabati like share subscribe amadi comment tawbiramu matang video da nungay na thengnarsi.